pirak lahir ka nupi singgi oiba ngaktang minute mga ongtang ekoi chongon jaga ni. Thank you. Hello. Ekoi carpet asi sembalo senjarak lamni na chechal sing athu matam da thabal hauna bagi damta sam sabiro. Aduga ekoi ge hanna na sa haja krabani nupa gi side nupa nupi gi side na nupi gi side nupa sing sanction bigino haidana amuktang ka hanna request tawjari sida jagta bataragati waro bigino.
थागतरी अदुबु लेंबिरिबा जजमेसिंगना अखोइगी मिनि मंगा तरा फा अखोइगी इचेंचेसिंगो चोंबगी मतुंगिना नुपा पाइबगी याबगी अरेआबदु होजिक पिबिरे अदुना नुपा पाइबा यारगनी
Alo, alo. Alo, alo. ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯡꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯩꯁꯅꯥ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯃꯥꯟꯅꯕꯁꯤꯡꯗ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔ ꯂꯩ ꯒꯥꯔꯤ ꯅꯣꯏꯗꯒꯤ ꯈꯥꯝꯃꯤ ꯀꯩ ꯃꯐꯝꯗꯨꯗ ꯑꯗꯨꯗ ꯂꯥꯛꯑꯣꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯔꯤꯒꯤ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯌꯥꯎꯁꯪ ꯊꯧꯒꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯥꯔꯒꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯌꯥꯎꯁꯟꯕꯤꯌꯨ ngasi haiba numisi amadegi ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯌꯥꯔꯒꯗꯤ ꯌꯥꯎꯁꯟꯕꯤꯌꯨ
ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯛꯏꯕ ꯖꯦꯟꯇꯜꯃꯦꯟꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯒꯤ ꯑꯣꯏꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯍꯥꯞꯆꯔꯦ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ EWAꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯡꯈꯥꯏ ꯑꯃ ꯃꯇꯝ ꯍꯥꯞꯆꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯕꯤꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯆꯤꯌꯥꯔꯃꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯥꯏꯛꯀꯤ ꯊꯣꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ